지금 만이포르 맵니 양 파제이네 시대. 아까 마사게 가리지 까리 하는시고. 지금 매당 까나기야 까나는 열고 잠시고. 아이 우다가 아이 마찬가지 보이나 아이 이행우다가 우다 보이잖아. 아송은 가리 람비 잡기를 양 파제는 따이네. 가리 하는 시대 타지고 엄청 앞에당 바비로 땄답나. lambi chakpagi kudam aduda sumaina kainoda sumaina laiba symbolsna haina takune aduga sumaina laiba symbolsna ne gari chakpa yade haiba symbol neba aduga sigi laiba symbolsna kai amata na chalu haiba neba aduga sigi sarkari wai gari ekwa symbolsna gari chakpa yade haiba neba aduga sigi symbolsna yek lomda laiba yade haiba neba ꯌꯥꯝ ꯅꯨꯡꯉꯥꯏꯁꯤ ꯃꯩꯇꯩꯂꯣꯟꯒꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯈꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯒ ꯑꯗꯨ ꯁꯣꯝꯒꯤ ꯌꯥꯎꯖꯪ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯒꯤ ꯌꯥꯎꯖꯪ ꯑꯍꯥꯟꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯁꯛꯁꯤꯕꯨ ꯁꯤꯁꯤꯅ ꯒ꯭ꯔꯥꯃꯔꯒꯤ ꯇꯥꯏꯞ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯀ꯭ꯂꯣꯖꯅꯦꯕ ꯀ꯭ꯂꯣꯖꯀꯤ ꯃꯌꯦꯛ ꯇꯥꯏꯞ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯅꯤꯡ ꯇꯝꯕ ꯀ꯭ꯂꯣꯖ ꯑꯗꯨꯒ ꯁꯤꯗꯅ ꯃꯈꯥ ꯄꯣꯟꯕ ꯀ꯭ꯂꯣꯖ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥ ꯄꯣꯟꯕ ꯀ꯭ꯂꯣꯖꯀꯤ ꯇꯥꯏꯞ ꯃꯈꯜ ꯑꯍꯨꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯅ ꯑꯃꯨꯛ non clause, executive clause, aduga adverb clause 하이나서 ꯑꯃꯨꯛ ꯂꯩꯌꯦꯕ ꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦ ꯑꯗꯨ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯀꯥꯟꯁꯨ ꯀꯥꯟꯅꯕꯅꯤꯅ ꯅꯕꯥꯅꯤ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯌꯥꯝ ꯐꯩ ꯑꯝꯇꯪ ꯂꯦꯞꯄꯨꯗꯅ ꯃꯃꯥꯡꯗ ꯑꯝꯇꯪ ꯌꯦꯡꯉꯦ ꯌꯥꯏ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯐꯖꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯈꯪꯅꯅꯕ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ sida yaalidingsibu kayno pendulumneba karine sarma yam laine saida karine su sa o marble na sabneba si yam phe se angang ni yengin ba yam kane si sidi karine siga periscope neba adi sidi sina kayno mo कहीं ने बात खरा होना रो हाँ ओ ओ याम पे जे साथ साथ खाने ना बनो ने फजना तोरंग तो रगा थंबीरी जे मोई ना एक्सपीरियंस हो नॉलेज लेना बा याम पे 시리 인자기 맵니 야는 퍼제 시 사리고 보시고 거리는 사리네 시고 양 퍼네 시가 아리가 시기 거는 제 블루의 거리에 저 지나 거리 이 거는 Sina Peninsular State University, Mayaiwa Middle Park,
ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯐꯖꯅ ꯇꯥꯛꯄꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯈꯪꯅꯅꯕ ꯌꯥꯝ ꯐꯩ